Hello mayam ngasidi nahak koiba chatluge koiba chattorisina ngasise manembok ahumse mamou nupi ahum puraga koiba chattori ko mayam adoma kana no haibada mamiga isemanga iseyamga aiga leimaga romitaga akoi taruk ne ngasise lamagam sakya na thoini ado gari se ondokna re iseman hoi mami hoi siam hoina gari emda akoi namu gari emda loina na lae do angang ahum sina lam na maheliba lambi masang se lep na salini ko tawrise lam khue namni ahum se pun raga tawrise aduga haidi moi panabda so ko se lambi jauba ka su khangau dare ba ko amaga ne amana tawradi loina kenoni tawise amana manam kenom nami habde ahum machin khumjan na tawise ngwa balilani moi ahum sina otor sida tawise do itei handi akhoi ga loina na sale ko iseman ga isiam ga mami gana otom da lakhore doite hanoi akhoi namu otom da chale ado sang chatle mayam chatli se lamargam dani lamargam da iseman hogi masan nupi le yaba kwa adugi masan nupi dugi mamou nupi gi pija pithak chatli ni ba khoi se yaure ina magi mayum da egi di ina mathoe kwa leima hoigi namu magi nupagi mani thoe egi nei nupagi machi thoi yaba kwa adu neina mathoe jaure ina moi mungse leisu yam phajawa thala satlami moise makhak jum se hanagi jumni ko jum ani ni amasna nauna sadok pa yumni khoise lahmi kanam leiram dari ba ko mapanda do mami oisu lakti ba mami oina mu lambi da mathang post leira la bani na moina khara thengaure duga auto se so khoi thanamaga mu sakhi doiba tawisa mo ge hanagi auto leiram ba sina ahum sina phan chong khat khidana ne no lai he phajab na kaino ne pusa khara ni khara la sange mayam ahum sina pullaga tawise ko ahum sigil lam khuyen se kari haironi mi mamang mi phabung se moina phan chong dana ko phuba sungam da ba mi mang da khoi tama ikaire to e ko phura kapak to du sutal li ba mi gi jum sida ada mayam ai ding asi se sari plate ka haga tana khuji ga su mayam se dalla pula e ko mami se nai na siro ge to mami na ngang na khuji ga sani humni bala ka sida na chale ngasi di aduga mayam akhoi se thale paga pija pithak chatna ba se ko nga se jum de gi semaga puba natraga bazar de gi semaga puba phatte haye ba ko mapum moina puraga chatnei ya ba nga se aduna nga do mapum moina puraga chale aduna ajauraga semini nga se aduga sisina icheman ga leima hoi ramita phola to tagi kan na tawri ko hoigi pija pithak chatpa se phola hana pija nei ko keim sadri ngai da ayamba phola ta pija na we niomla tawda ja da bra du ti khangdre ko ayamba u ba se phola ta hana pija ba u ye ba ko aduna mosu phola pija dagi phola to lini sahau chempak ka tawraga tawini sahau chempak se murap to bido oi mare phola to pa sisu lapoi se toiba ngamdre su wai de ko duna icheman na glass te ulta tawraga lapoi se ka ini magi se technique se phai magi aduga moi sai ti mayam la ka su jam marang kai na haure adoro mita na la se kan na sapila da chara si ani ina mana la hi ga pura la e ba kwa la da sa be su ma haw ma tongan mani ko phola la da sa ba se iseman lai khrum ga manam na mai ba phola se ga la se ga manam se ga ne mahadev ko khrum manam phola chawra chalo oi ma chai ga pai da yong ne ai gari chen man ai cholo la phola chara chalo ma thabi nam phola nang na pam ba do nu pu ra na mana phola pu ra cho phola se sumang da puthora ga oina sumang na te ne mapan da thonge sak se mapan da thong ne mi se ya me ba ko adu duna bhamon da tawhalaga sing da oina mapan da thonga ba aduna mapan da mi se hinjak na pi sem na leira ba si da oina romita na poraga phola se jele mayam puna mak da mapan da leira bani na dum mapan da oina oi lao ni oi ma ta hom ne klai na khula ham de ge ta wi si bua klai na khula ham de ge noi chalo cái mobile này một tiếng khác lấy về này ê
ꯃꯩꯁꯦ ꯐꯖꯅ ꯉꯔꯪ ꯆꯥꯛꯄꯁꯤꯗ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯀꯣ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯀꯣ ꯃꯩꯅ ꯐꯖꯅ ꯍꯤꯟꯖꯥꯡꯒ ꯁꯧꯕꯁꯦ ꯎꯕꯗ ꯑꯗꯣ ꯃꯥꯃꯤ ꯍꯣꯏ ꯁꯤꯡꯖꯨ ꯁꯦꯝꯅꯔꯤꯁꯤꯗ ꯏꯅꯝꯃꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤꯅ ꯆꯥꯎꯔꯕꯅꯤ나 ꯃꯅꯥ ꯃꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯔꯦꯕ ꯁꯤꯡꯖꯨꯒꯤ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯑꯗꯣ ꯁꯤꯡꯖꯨ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯧ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯇꯧꯋꯤꯅꯤꯀꯣ ꯍꯋꯥꯏ ꯊꯣꯡꯉꯤꯕ ꯑꯉꯥꯡꯁꯤꯡ ꯉꯥ ꯆꯥꯕ ꯉꯝꯗꯕꯁꯨ ꯑꯗꯨꯒ ꯑꯩꯅ ꯆꯉꯥꯡ ꯊꯛꯏ ꯃꯨꯔꯤꯒ ꯅꯨꯃꯤꯠꯁꯦ ꯑꯩ ꯀꯔꯤꯝ ꯆꯥꯔꯛꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯒꯦꯁ ꯀꯥꯗꯅ ꯏꯁꯥꯁꯦ ꯇꯧꯏꯍꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯣꯠꯅꯕꯗ ꯃꯊꯧ ꯑꯃ ꯑꯣꯏꯅꯔꯦꯕ ꯇꯧꯔꯤꯁꯦ ꯆꯦꯟꯊꯣꯛꯄ ꯁꯨꯃꯥꯡꯁꯦ ꯈꯨꯆꯥꯎ ꯑꯃꯅꯦꯕ ꯃꯣꯏꯒꯤꯁꯤꯗ ꯆꯦꯟꯊꯣꯛꯅ ꯍꯦꯛꯇ ꯁꯥꯟꯅꯅ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯂꯣꯏꯅ ꯃꯣꯏ ꯃꯥꯡꯒꯣꯜꯁꯤꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯃꯤꯁꯤꯡꯁꯦ ꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯁꯤꯗ ꯑꯣꯏꯅ ꯊꯥꯔꯒ ꯆꯥꯅꯔꯦꯀꯣ ꯃꯥꯡꯒꯣꯜ ꯆꯥꯎꯕ ꯀꯥꯏꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯀꯣ ꯂꯝ ꯂꯩꯇ꯭ꯔꯒꯗꯤ ꯆꯥꯎꯕ ꯉꯝꯗꯕꯀꯣ ꯑꯗꯣ ꯂꯝ ꯂꯩꯕꯁꯤꯡꯒꯤ ꯃꯥꯡꯒꯣꯜ ꯆꯥꯎꯕꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯅꯨꯡꯉꯥꯏ ꯄꯩꯁꯥ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯄꯗ ꯑꯗꯨꯒ ꯗꯤꯌꯥꯁꯤꯅ ꯏꯅꯝꯃꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯨ ꯅꯨꯄꯤꯅꯦ ꯃꯧꯒꯤꯗꯤ ꯃꯆꯥꯅꯤꯅꯀꯣ ꯑꯗꯣ ꯃꯥꯒ ꯇꯤꯟꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯂꯦꯡꯒꯥ ꯄꯨꯗꯥ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯗ ꯌꯥꯝ ꯗꯤꯁꯇꯥꯔꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯆꯥꯛ ꯆꯦꯟꯕ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯥꯡꯒꯣꯟꯁꯤꯗ ꯃꯧ ꯑꯅꯧꯕꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝ ꯇꯧꯅ ꯌꯦꯡꯈꯠꯂꯛꯑꯦ ꯆꯥꯛꯁꯦ ꯆꯠꯂꯝꯗꯥꯏ ꯌꯧꯔꯦ ꯃꯌꯥꯝ ꯐꯤꯁꯦ ꯄꯪꯍꯥꯞꯇ ꯍꯥꯞꯆꯜꯂꯛꯑꯦꯀꯣ ꯑꯩꯁꯦ ꯅꯨꯃꯤꯠꯁꯦ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯅ ꯂꯧꯗꯔꯦꯀꯣ ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯆꯥꯛꯐꯥꯎ ꯆꯥꯔꯛꯇꯔꯦꯕ ꯒꯦꯁ ꯐꯖꯅ ꯀꯥꯗꯅ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯏꯅꯝꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯤ ꯃꯌꯥꯝ ꯍꯥꯞꯆꯜꯂꯛꯑꯦ ꯐꯤꯁꯦ ꯃꯥꯃꯤꯗ ꯑꯃꯨꯛ ꯍꯥꯞ ꯑꯩꯗ ꯑꯃꯨꯛ ꯍꯥꯞ ꯇꯧꯔꯤꯁꯦ ꯃꯈꯨꯗ ꯄꯤꯕꯤꯌꯨꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯄꯨꯔꯛꯑꯣ ꯃꯥ ꯁꯦꯠꯇꯤꯡ ꯆꯥꯈ꯭ꯔꯦ ꯁꯦꯠꯇꯤꯡ ꯆꯥꯈ꯭ꯔꯦ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯃꯌꯥꯝ ꯐꯤ ꯁꯦꯠꯆꯟꯕ ꯂꯣꯏꯔꯒꯀꯣ ꯑꯣꯇꯣꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯏꯆꯦꯌꯥꯝꯁꯤꯅ ꯑꯩꯁꯦ ꯃꯊꯛꯇ ꯀꯥꯔꯒ ꯏꯅꯝꯃꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯃꯊꯛꯇ ꯊꯥꯔꯤ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤ ꯌꯦꯡꯉꯨꯁꯤ ꯑꯩꯅ ꯄꯨꯈꯠꯂꯛꯏꯅꯤꯀꯣ ꯃꯣꯏꯗꯤ ꯂꯥꯛꯄꯒ ꯀꯥꯟꯅꯈ꯭ꯔꯦꯕ ꯑꯩꯅ ꯀꯥꯍꯧꯗ꯭ꯔꯕ ꯑꯗꯣ ꯀꯥꯔꯒ ꯌꯦꯡꯉꯨꯔꯤꯅꯤ ꯃꯊꯛꯇ ꯀꯥꯕꯗ ꯉꯥꯛꯇꯪꯕꯣ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯕꯒ ꯂꯣꯏ ꯀꯥꯎꯏ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯂꯩ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯎꯕꯗꯀꯣ ꯂꯩ ꯃꯈꯜ ꯁꯨꯅꯒꯤ ꯍꯧꯍꯧꯔꯤꯀꯣ ꯁꯥꯠꯂꯤꯒꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣꯕ ꯁꯤꯁꯦ ꯃꯥꯁꯦ ꯂꯩꯁꯦ ꯖꯣꯇꯣꯟ ꯇꯧꯃꯟꯈꯤꯗꯅꯀꯣ ꯍꯤꯡꯒꯣꯜꯁꯦ ꯍꯥꯏꯗꯤ ꯁꯞꯖꯤꯒ ꯊꯥꯔꯁꯨ ꯀꯔꯤ ꯍꯥꯞꯄꯒ ꯀꯔꯝꯕ ꯁꯥꯔ ꯍꯥꯞꯀꯅꯤ ꯀꯃꯥꯏꯅ ꯁꯥꯔ ꯁꯦꯝꯒꯅꯤ ꯀꯣꯝꯄꯣꯁ ꯁꯦꯝꯒꯅꯤ ꯂꯣꯏ ꯈꯪꯉꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯇꯧꯔꯦꯕ ꯃꯥꯒꯤꯁꯦ ꯐꯖꯅ ꯐꯖꯍꯧꯔꯦ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯑꯣꯏꯗꯤ ꯍꯩ ꯔꯥꯁꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯍꯧꯍꯧꯔꯤꯀꯣ ꯒꯪꯒꯥ ꯕꯣꯔꯣꯏ ꯄꯥꯝꯕꯤꯒ ꯍꯧꯔꯤ ꯑꯗꯣ ꯌꯥꯝꯅꯁꯨ ꯊꯨꯝꯃꯤ ꯍꯥꯏ ꯄꯥꯟꯕꯗꯤ ꯂꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯨꯟꯗꯣꯟ ꯑꯆꯧꯕꯤꯒꯗꯨꯁꯨ ꯍꯧꯍꯧꯔꯤꯁꯤꯅ ꯂꯦꯕꯨꯅꯤ ꯂꯦꯕꯨꯁꯤꯁꯨ ꯈꯔ ꯄꯥꯡꯒꯠꯍꯧꯔꯦ ꯑꯗꯨꯒ ꯂꯩ ꯃꯌꯥꯝ ꯆꯔꯥ ꯇꯧꯊꯣꯛꯅ ꯂꯩꯍꯧꯔꯦꯀꯣ ꯑꯗꯣ ꯈꯔꯁꯨ ꯊꯥꯡꯉ ꯄꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯃꯥꯏ ꯃꯥꯏ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯣꯏ ꯄꯥꯏꯅꯔꯒ ꯄꯨꯔꯒ ꯂꯥꯛꯅꯔꯦ ꯖꯦꯅꯝꯒꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯖꯦꯅꯝꯁꯦ ꯁꯤꯕꯨ ꯇꯞꯇ ꯊꯥꯕ ꯖꯦꯅꯝ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯀꯥꯔꯇꯨꯟꯗ ꯄꯨꯔꯥ ꯂꯧꯗꯨꯃꯥꯏ ꯐꯍꯧꯔꯦ ꯍꯥꯏꯁꯤꯅꯤ ꯃꯥꯏ ꯖꯦꯅꯝꯁꯦ ꯌꯣꯜꯂꯗꯤ ꯐꯖꯅ ꯁꯤꯠꯂꯅꯤ ꯌꯣꯟꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯏꯁꯦ ꯌꯣꯟꯊꯣꯛꯀꯗꯅꯤꯕꯣ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯁꯨꯛ ꯆꯥꯝꯗꯣ ꯁꯤꯁꯨ ꯂꯩ ꯆꯔꯥ ꯃꯌꯥꯝꯅꯤ ꯇꯧꯔꯤꯁꯦ ꯖꯨꯕꯥ ꯀꯨꯁꯨꯝꯒꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯃꯆꯨ ꯃꯆꯨꯅꯤꯀꯣ ꯃꯥꯒꯤ ꯁꯥꯠꯍꯧꯔꯤꯁꯦ ꯎꯗꯕ ꯂꯩ ꯃꯌꯥꯝ ꯂꯩꯍꯧꯔꯦ ꯃꯥꯒꯤꯗ ꯃꯈꯜ ꯃꯌꯥꯝꯒꯤ ꯁꯥꯠꯂꯤꯁꯤꯅ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯁꯦ ꯂꯐꯣꯏ ꯂꯧ ꯍꯧꯖꯤꯛ ꯀꯅꯥꯅ ꯑꯗꯨ ꯈꯣꯛꯇꯣꯏꯅꯣ ꯂꯐꯣꯏ ꯂꯧ ꯂꯐꯣꯏ ꯂꯧ ꯏꯅꯝꯃ ꯑꯃꯈꯛꯇꯪ ꯄꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯌꯨꯝꯗ ꯆꯥꯗ ꯆꯥꯗꯦ ꯃꯥꯊꯣꯏꯕꯤ ꯅꯪ ꯈꯪꯕ ꯇꯧꯋꯣ ꯃꯥꯊꯣꯏꯕꯤ ꯍꯣꯏ ꯃꯦꯡꯒꯣ ꯄꯨꯊꯣꯔꯦ ꯑꯗꯨ ꯕꯅꯥꯅꯥ ꯐꯤꯅꯤꯁ ꯇꯧ ꯑꯗꯨ ꯐꯤꯅꯤꯁ ꯇꯧꯔ ꯄꯤꯅꯤ ꯑꯗꯨ ꯐꯤꯅꯤꯁ ꯇꯧꯔꯒ ꯑꯗꯨ ꯐꯤꯅꯤꯁ ꯇꯧꯔꯒ ꯄꯤꯅꯤꯀꯣ ꯅꯪ ꯈꯪꯒꯨꯞ ꯇꯣꯡꯉꯕ ꯐꯤꯅꯤꯁ ꯇꯧ ꯅꯪ ꯈꯪꯒꯨꯞ ꯇꯣꯡꯉꯕ
cái gì ta hả ôi Chạm nó ra đấy nhỉ. Lần đi tàu có đi ngang tàu có ngày dài như thế à? Yaude meyam numitse yam sathina wanadi yaude ko aina amtang yumse yauningbase gese kamanna arum hobi dunia baina tawrise ado ngang hum che auto dei sukum moy yadana tawise hum ko ise manogi thongandani moy hum kum houraga akhoi amuk lak torini ba ko ando mami su akhoi gi auto se da tum kare e